ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯍꯨꯔꯥꯟꯕ ꯐꯥꯕ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯁꯥꯗ ꯌꯥꯎꯖꯕ ꯍꯩꯁꯤꯡꯕ ꯀꯂꯥ ꯀꯌꯥ ꯑꯃ ꯎꯠꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯅꯤꯡꯊꯧꯗ ꯇꯝꯕꯁꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡꯃꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯂꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯉꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯗꯨꯒ ꯅꯪꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯈꯨꯠ ꯂꯣꯟꯅꯅ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯔꯕꯤ ꯁꯪꯀꯔ ꯀꯧꯖꯩ꯫ ꯑꯩ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯁꯤꯗ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩ ꯁꯅꯥ ꯁꯥꯗꯨꯅ ꯌꯨꯝ ꯄꯨꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯤꯛ ꯀꯣꯟ ꯀꯌꯥ ꯑꯃ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯤ ꯁꯥꯗꯨꯅ ꯊꯝꯖꯕ ꯃꯤꯒꯤ ꯄꯤꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯈꯤ, "ꯔꯕꯤ ꯁꯪꯀꯔ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯤꯛ ꯀꯣꯟ ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯍꯥꯏꯌꯨ, ꯂꯤꯛ ꯑꯗꯨ ꯀꯝꯗꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯈꯪꯕꯁꯤꯡꯗꯨ ꯁꯦꯡꯅ ꯇꯝꯃꯨ"꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯤꯛ ꯑꯁꯤ ꯉꯔꯥꯡ ꯑꯩꯅ ꯇꯨꯝꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯍꯤꯡꯗ ꯂꯥꯛꯇꯨꯅ ꯍꯨꯈꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯝꯗꯧꯅ ꯍꯨꯔꯥꯟꯕꯗꯨꯅ ꯂꯥꯛꯇꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, "ꯅꯪ ꯅꯠꯇꯕ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯥꯎꯕ ꯅꯪꯒꯤ ꯌꯨꯝꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯛꯄ ꯆꯠꯄ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯎꯍꯧꯗꯦ ꯍꯥꯏꯕ꯭ꯔꯥ"꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯌꯨꯝꯗ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯃꯤꯒꯗꯤ ꯂꯩꯕ꯭ꯔꯥ"꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯂꯩꯖꯗꯦ ꯏꯅꯤꯡꯊꯧ, ꯑꯩꯅ ꯆꯤꯡꯅꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯖꯗꯦ"꯫ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤꯁꯤꯡ ꯊꯥꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯊꯤꯗꯣꯛꯍꯜꯂꯒ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯍꯟꯖꯤꯜꯍꯟꯒꯦ"꯫ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯥꯖꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯑꯃꯕꯨ ꯀꯧꯔꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯕꯨ ꯊꯤꯗꯣꯛꯇꯨꯅ ꯐꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯄꯨꯔꯛꯀꯗꯕꯅꯤ ꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯃꯨꯛꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗꯁꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯎꯅꯅꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯀꯞꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯝꯃꯨ"꯫ ꯅꯨꯄꯥꯗꯨꯅ ꯀꯞꯅ ꯀꯞꯅ ꯅꯤꯡꯊꯧꯗ ꯇꯝꯕ ꯍꯧꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯔꯥꯝ ꯀꯧꯖꯩ꯫ ꯑꯩ ꯁꯍꯔ ꯑꯁꯤꯗ ꯂꯩꯖꯕ ꯃꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯕꯥꯟꯗꯣꯛ ꯂꯧꯗꯨꯅ ꯁꯦꯟꯗꯣꯏ ꯆꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ"꯫ ꯅꯨꯄꯥꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯈ꯭ꯔꯒ ꯉꯁꯤ ꯑꯌꯨꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯤꯛ ꯈꯨꯗꯤꯡꯃꯛ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ, "ꯀꯔꯤ, ꯅꯪꯒꯤ ꯌꯨꯝꯗꯒꯤꯁꯨ ꯁꯅꯥ ꯂꯤꯛ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ"꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯅꯪꯒꯤ ꯁꯅꯥ ꯂꯤꯛ ꯑꯗꯨꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯀꯗꯥꯏꯗ ꯊꯝꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ"꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯎꯄꯨꯗ ꯍꯥꯞꯇꯨꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯗꯨꯅ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯍꯧꯗ꯭ꯔꯦ"꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, "ꯅꯪꯅ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯆꯤꯡꯅꯕ ꯃꯤꯗꯤ ꯂꯩꯕ꯭ꯔꯥ"꯫ ꯅꯨꯄꯥꯗꯨꯅ, "ꯂꯩꯖꯗꯦ ꯏꯅꯤꯡꯊꯧ"꯫
ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯉꯔꯥꯡꯗꯅꯤ ꯔꯕꯤ ꯁꯪꯀꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯥꯛꯂꯝꯕ, ꯑꯗꯨꯒ ꯉꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯨꯝꯂꯤꯉꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯈ꯭ꯔꯦ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ꯫ ꯀꯝꯗꯧꯅ ꯍꯨꯔꯥꯟꯕꯁꯤꯕꯨ ꯐꯥꯒꯅꯤ? ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯔꯥꯝ, ꯅꯪꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯤꯛꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯍꯣꯠꯅꯗꯨꯅ ꯐꯪꯍꯟꯒꯅꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯗꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯗ ꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯗꯁꯨ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯨꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯁꯤꯟꯅꯈꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ ꯁꯟꯇ꯭ꯔꯤ, ꯑꯩꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯝꯗꯧꯔꯦ? ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯅꯣꯜꯂꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯌꯦꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕ ꯁꯨꯝ ꯊꯤꯒꯠꯆꯔꯛꯄꯗ ꯍꯨꯔꯥꯟꯕꯗꯨꯒꯤ ꯑꯣꯏꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯆꯦꯠ ꯑꯃꯇꯪ ꯐꯪꯕ ꯉꯝꯖꯗ꯭ꯔꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯐꯤꯡꯂꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ, ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯐꯥꯎ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧꯅ ꯁꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯪꯂꯥ ꯂꯪꯖꯤꯟꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯀꯅꯥꯅꯕꯨ ꯐꯥꯕ ꯉꯝꯂꯒꯗꯕ? ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯉꯝꯅꯤ ꯍꯥꯏꯗꯣꯛꯎꯔꯒ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯃꯥꯌꯣꯛꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯕꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯌꯥꯝꯕꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯃꯠꯇꯅ ꯍꯥꯏꯅꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯍꯨꯔꯥꯟꯕꯁꯤ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯪꯅ ꯍꯨꯔꯥꯟꯕꯁꯤꯕꯨ ꯐꯥꯕ ꯉꯝꯒꯗ꯭ꯔꯥ? ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯍꯣꯠꯅꯔꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕꯁꯤꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯈꯔ ꯄꯣꯠ ꯑꯗꯨꯒꯤ ꯃꯄꯨ ꯑꯅꯤ ꯑꯗꯨꯗ ꯅꯅꯥꯏꯅ ꯍꯪꯕꯒꯤ ꯗꯔꯀꯥꯔ ꯈꯔꯇꯪ ꯂꯩꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯅꯅꯥꯏꯗ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ, ꯅꯪꯅ ꯂꯧꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨ ꯂꯧ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯁꯣꯏꯗꯅ ꯅꯪꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯕꯤꯔꯕꯜꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕꯗ ꯔꯕꯤ ꯁꯪꯀꯔ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥꯀꯠꯄ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯗꯨꯅ ꯀꯝꯗꯧꯅ ꯆꯪꯉꯛꯇꯨꯅ ꯄꯣꯠ ꯑꯗꯨ ꯍꯨꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯪꯈꯤ, ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯈꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯁꯅꯥ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯖꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯏ꯫ ꯕꯤꯔꯕꯜꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯈꯤꯕ ꯃꯤ ꯈꯔꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯩꯉꯣꯟꯗ ꯏꯔꯒ ꯅꯪꯅ ꯄꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯤꯡꯁꯤꯡꯕ ꯃꯤ ꯃꯃꯤꯡ ꯈꯔ ꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯕꯨ ꯍꯌꯦꯡ ꯗꯔꯕꯥꯔꯗ ꯂꯥꯛꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯏ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯁꯨ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ kaya ama hangki. ꯀꯣꯟꯅꯊꯪꯗ ꯅꯨꯄꯥꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯎꯅꯈꯤꯕ ꯅꯤꯡꯁꯤꯡꯕ ꯃꯤ ꯈꯔꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯄꯤꯔꯛꯅꯕ ꯈꯪꯍꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯤ ꯈꯔꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨꯁꯨ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ,
ꯑꯩꯅ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯖꯔꯨꯔꯕ ꯑꯃꯁꯨꯡ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕꯗꯨ ꯐꯥꯅꯕ ꯂꯝꯕꯤ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯔꯒ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯒꯗꯧꯔꯤꯕꯅꯣ ꯕꯤꯔꯕꯜ? ꯍꯥꯏꯗ ꯍꯥꯏꯌꯨ, ꯃꯗꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ꯫ ꯍꯨꯔꯥꯟꯕꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯑꯅꯥꯕ ꯁꯥꯕꯤꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯕꯤꯔꯕꯜ? ꯑꯩꯅ ꯑꯅꯥꯕ ꯁꯥꯔꯒꯕꯨ ꯀꯝꯗꯧꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯗꯨ ꯕꯤꯔꯕꯜꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯅꯥꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯇꯧꯕ ꯃꯥꯏꯕ ꯑꯃꯒ ꯁꯦꯕꯣꯛ ꯑꯃꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯔꯥꯛꯃꯟ ꯑꯃꯁꯨꯡ ꯂꯥꯌꯦꯡꯃꯟ ꯑꯣꯏꯅ ꯄꯩꯁꯥ ꯃꯌꯦꯛ ꯈꯔ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯃꯇꯝ ꯆꯥꯅ ꯆꯠꯇꯨꯅ ꯃꯥꯏꯕꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯒꯤꯗꯃꯛ ꯅꯪꯒꯤ ꯃꯅꯥꯅꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯑꯇꯥꯡꯕ ꯃꯅꯤ ꯌꯥꯎꯔꯕ ꯈꯨꯗꯣꯞ ꯑꯃꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯈꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯄꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯞ ꯑꯃ ꯅꯠꯇꯦ꯫ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯍꯦꯛ ꯎꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯊꯝꯒꯅꯤ꯫ ꯃꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ, ꯅꯤꯡꯊꯤꯅ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯉꯁꯥꯏ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯥꯏꯕꯗꯨꯒ ꯁꯦꯕꯣꯛ ꯑꯗꯨꯒꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯈꯤ꯫ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯥꯏꯕꯒ ꯁꯦꯕꯣꯛꯀ ꯑꯗꯨꯒ ꯁꯟꯇ꯭ꯔꯤ ꯑꯗꯨꯒꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯈꯪꯅꯤꯡꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯃꯈꯣꯏꯁꯤꯡꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ, ꯍꯧꯖꯤꯛ ꯍꯨꯔꯥꯟꯕꯗꯤ ꯀꯗꯥꯏ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕꯗꯨ ꯉꯁꯤ ꯅꯨꯡꯗꯥꯡ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯅꯪꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯔꯕꯁꯨ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃꯕꯨ ꯇꯥꯗ꯭ꯔꯦꯗ꯫ ꯕꯤꯔꯕꯜꯅ ꯏꯅꯤꯡꯊꯧ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ, ꯍꯨꯔꯥꯟꯕꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯉꯁꯤ ꯅꯨꯡꯗꯥꯡ ꯁꯟꯇ꯭ꯔꯤ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯤꯡꯊꯧꯅ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯄꯨ ꯕꯤꯔꯕꯜ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪꯃꯨꯛꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯎꯈꯤ꯫ ꯅꯤꯡꯊꯧꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯃꯍꯥꯛ ꯑꯁꯤꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯕꯤꯔꯕꯜꯅ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯗ ꯁꯦꯡꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯗ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗ ꯍꯤꯗꯥꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯂꯥꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯆꯦꯠ ꯑꯀꯣꯝꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨꯗ ꯃꯤꯕꯨ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯊꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯒꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯈꯪꯍꯟꯗ꯭ꯔꯤꯕ? ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯑꯅꯥꯕ ꯁꯥꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯨꯄꯥꯁꯤꯅ ꯄꯣꯠ ꯑꯗꯨ ꯍꯨꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯖꯔꯕꯁꯨ ꯃꯍꯥꯛꯅ ꯄꯣꯠ ꯑꯗꯨ ꯍꯨꯕꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯄꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯇꯕꯅ ꯏꯅꯤꯡꯊꯧꯕꯨ ꯑꯅꯥꯕ ꯁꯥꯍꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯟꯇ꯭ꯔꯤ ꯑꯗꯨꯗ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯑꯇꯥꯡꯕ ꯈꯨꯗꯣꯞꯅꯤ ꯍꯥꯏꯍꯟꯗꯨꯅ ꯄꯤꯍꯜꯂꯗꯨꯅ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯐꯥꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯄꯤꯈ꯭ꯔꯤꯕ ꯁꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯞꯂꯞꯅ ꯉꯥꯏꯗꯨꯅ ꯂꯩꯖꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯈꯟꯗꯨꯅ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯄꯤꯕꯤꯈꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯥꯖꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣ ꯕꯤꯔꯕꯜ, ꯍꯨꯔꯥꯟꯕꯁꯤꯕꯨ ꯅꯪꯅ ꯐꯥꯔꯕꯅꯤꯅ
ꯃꯉꯣꯟꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨ ꯅꯪꯅ ꯍꯥꯏꯔꯣ꯫ ꯕꯤꯔꯕꯜꯅ ꯏꯅꯤꯡꯊꯧ ꯃꯤꯑꯣꯏ ꯑꯁꯤ ꯍꯨꯔꯥꯟꯕꯇ ꯅꯠꯇꯅ ꯃꯤꯒꯤ ꯊꯥꯖꯕꯕꯨ ꯃꯥꯡꯍꯟꯕ, ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯃꯍꯩ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯥꯗꯣꯛꯁꯪꯗ ꯊꯝꯗꯨꯅ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯍꯟꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯇꯟꯕ, ꯁꯨꯅꯤꯡꯗꯕ, ꯃꯤꯒꯤ ꯃꯔꯟꯕꯨ ꯍꯨꯔꯒ ꯆꯥꯅꯤ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯆꯍꯤ ꯑꯃ ꯐꯥꯗꯣꯛꯁꯪꯗ ꯊꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯄꯨꯁꯤꯡꯗ ꯄꯤꯍꯟꯕ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯨꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯄꯨꯁꯤꯡꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯁꯤꯟꯅꯅꯕꯒꯤ ꯌꯥꯊꯪ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕు ꯐꯥꯗꯣꯛꯁꯪꯗ ꯊꯝꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯒꯤ ꯌꯥꯊꯪ ꯄꯤꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯇꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯐꯥꯒꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯤꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯟꯇ꯭ꯔꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯆꯦꯠꯄ ꯃꯔꯨꯞꯁꯨ ꯑꯣꯏꯔꯤꯕ ꯕꯤꯔꯕꯜꯕꯨ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯕꯨ ꯐꯥꯒꯤꯗ ꯐꯥꯎꯕ ꯅꯤꯡꯊꯧꯅ ꯂꯥꯛꯆꯕ ꯄꯥꯛ ꯉꯝꯂꯝꯗꯦ꯫ ꯐꯥꯒꯤ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯦꯛꯇ ꯋꯥꯄꯪꯕ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯐꯥꯒꯤ ꯑꯃꯒ ꯇꯧꯗꯨꯅ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯈꯜꯂꯤ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯦꯔꯨꯝ ꯑꯃꯃꯝ ꯄꯤꯗꯨꯅ ꯂꯣꯠꯁꯤꯟꯅꯕ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯇꯧꯒꯗꯧꯔꯤꯕ ꯐꯥꯒꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯜꯂꯗꯨꯅ ꯌꯦꯔꯨꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯤꯒꯥꯎꯅꯨꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯅꯗꯨꯅ ꯊꯝꯅꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜ ꯗꯔꯕꯥꯔꯗ ꯆꯪꯂꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯆꯪꯂꯛꯄ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯃꯁꯤꯡ ꯁꯨꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ"꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ"꯫ ꯕꯤꯔꯕꯜꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ"꯫ ꯑꯛꯕꯔꯅ, "ꯁꯨꯝꯗꯧꯕꯅꯤ ꯕꯤꯔꯕꯜ, ꯉꯔꯥꯡ ꯗꯔꯕꯥꯔ ꯐꯝꯂꯕ ꯃꯇꯨꯡ ꯃꯟꯇ꯭ꯔꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯁꯥꯗꯨ ꯃꯨꯅꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯤꯇꯪ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯑꯃ ꯅꯠꯇꯦ꯫ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤ ꯈꯪꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ताकꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯍꯪꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯏꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ"꯫ ꯅꯤꯡꯊꯧꯅ, "ꯀꯔꯤꯒꯤ ꯈꯪꯕ ꯌꯥꯔꯣꯏ ꯕꯤꯔꯕꯜ? ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯗ ꯈꯤꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯌꯦꯔꯨꯝ ꯑꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤ ꯑꯣꯏꯔꯒꯅ ꯃꯁꯥꯗꯒꯤ ꯌꯦꯔꯨꯝ ꯑꯃꯐꯥꯎ ꯊꯣꯔꯛꯂꯣꯏ ꯍꯥꯏ꯫ ꯃꯁꯤꯅꯤ ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯉꯥꯏꯍꯥꯛ ꯉꯛꯂꯞ ꯇꯧꯅ ꯈꯜꯂꯤ꯫ ꯉꯁꯤꯁꯨ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯕ ꯃꯥꯜꯂꯦ꯫ ꯁꯨꯝꯅ ꯕꯤꯔꯕꯜꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯅꯪꯕꯨ? ꯁꯥꯗꯨ ꯃꯥꯏꯕꯁꯤꯅ ꯄꯤꯔꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯀꯔꯤꯕꯨ ꯍꯥꯏꯖꯒꯅꯤ? ꯏꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯇꯧꯅꯤꯡꯂꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯦꯛꯇꯃꯛ ꯇꯧꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ, "ꯐꯔꯦ ꯕꯤꯔꯕꯜ" ꯍꯥꯏꯔꯗꯨꯅ ꯁꯥꯗꯨ ꯃꯥꯏꯕꯅ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯁꯤꯡ ꯈꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯈꯤꯛꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯐꯤꯒꯥꯎꯅꯨꯡꯗꯒꯤ ꯌꯦꯔꯨꯝ ꯑꯃꯃꯝ ꯂꯧꯊꯣꯔꯛꯇꯨꯅ
ꯅꯤꯡꯊꯧꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯊꯪ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯏꯁꯤꯡ ꯈꯤꯛꯂꯛꯂꯕ ꯃꯇꯨꯡ ꯑꯀꯣꯟꯕꯗ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯕꯜ ꯈꯪꯍꯧꯗꯅ ꯌꯦꯟ ꯀꯧꯅ ꯌꯦꯟꯒꯤ ꯃꯇꯧꯒꯨꯝ ꯈꯣꯡꯕ, ꯆꯣꯡꯕ, ꯐꯟꯕ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗꯁꯨ ꯈꯪꯅꯤꯡꯉꯤ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯁꯨꯝꯅ ꯆꯣꯡꯂꯤꯕꯁꯤꯕꯨ? ꯕꯤꯔꯕꯜꯒꯤ ꯀꯨꯝꯃꯩ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯕꯤꯔꯕꯜ? ꯈꯪ ꯍꯩꯔꯕ ꯁꯥꯗꯨ ꯃꯥꯏꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯐꯥꯒꯤ ꯌꯨꯒꯥꯏꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯒꯨꯟ ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯈꯟꯖꯕꯗ ꯁꯥꯗꯨ ꯃꯥꯏꯕꯅ ꯄꯤꯔꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯍꯦꯛ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤ ꯌꯦꯟꯕꯤ ꯑꯣꯟꯗꯨꯅ ꯌꯦꯔꯨꯝ ꯑꯃꯃꯝ ꯀꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯃꯟꯇ꯭ꯔꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈꯤꯕꯅꯅꯣ ꯑꯩꯕꯨ ꯌꯦꯟ ꯂꯥꯕ ꯑꯣꯏꯅ ꯑꯣꯜꯍꯜꯂꯦ꯫ ꯉꯁꯥꯏ ꯁꯥꯎꯁꯤꯟꯅꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯗ ꯆꯦꯜꯂꯤꯕ ꯈꯨꯗꯛꯀꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯊꯥꯒꯠꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯕ ꯋꯥ ꯅꯣꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯍꯧꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯪ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯗꯔꯕꯥꯔ ꯑꯗꯨ ꯅꯤꯡꯊꯤꯅ ꯐꯝꯈꯤ꯫ ꯑꯗꯨꯒ ꯗꯔꯕꯥꯔ ꯐꯝꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯐꯥꯒꯤ ꯑꯃ ꯇꯧꯈꯤ꯫ ꯕꯤꯔꯕꯜꯗ ꯐꯥꯒꯤ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯧꯔꯨꯔꯤꯕ ꯐꯥꯒꯤ ꯑꯗꯨꯅ ꯍꯟꯗꯨꯅ ꯅꯤꯡꯊꯧꯗ ꯍꯟꯗꯨꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯐꯥꯒꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯤꯁꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯗ ꯇꯝꯃꯤ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯕꯤꯔꯕꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧꯅꯕꯨ ꯕꯤꯔꯕꯜꯕꯨ ꯃꯥꯏꯊꯤꯕ ꯄꯥꯝꯕꯤꯔꯕꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯀꯝꯗꯧꯅ? ꯕꯤꯔꯕꯜꯗ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯤ ꯀꯔꯝꯕ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯥꯛꯆꯒꯅꯤ? ꯃꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕ꯫ ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯍꯦꯟꯅ ꯈꯟꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯍꯥꯏꯖꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯀꯔꯤ ꯀꯔꯝꯅ ꯕꯤꯔꯕꯜꯕꯨ ꯐꯥꯒꯤꯗ ꯂꯥꯛꯆꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯒ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯀꯔꯤꯕꯨ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ, ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯕꯤꯔꯕꯜ, ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯪꯒꯤ ꯋꯥꯅꯤ꯫ ꯕꯤꯔꯕꯜꯅ, ꯀꯔꯤ ꯃꯪꯕꯨ ꯎꯕꯤꯈꯤꯕꯒꯦ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ, ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯑꯃꯠꯇ ꯎꯈꯤꯗꯦ꯫ ꯁꯨꯝꯅ ꯁꯥ ꯑꯃꯠꯇ ꯐꯪꯗꯅ ꯏꯕꯥꯅꯤꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯁꯨ ꯅꯠꯇꯕ ꯁꯥꯁꯨ ꯅꯠꯇꯕ ꯖꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯥꯜꯂꯛꯈꯤ꯫ ꯕꯤꯔꯕꯜꯅ, ꯃꯈꯥ ꯇꯥꯕꯤꯔꯛꯎ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯩꯅ ꯈꯣꯏꯍꯤ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯨꯁꯤꯟꯗꯨꯅ ꯏꯁꯥ ꯄꯨꯝꯕ ꯈꯣꯏꯍꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯩꯈꯣꯝ ꯃꯔꯛꯇ ꯇꯨꯁꯤꯜꯂꯤ, ꯅꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯃꯈꯥꯗꯤ ꯅꯤꯡꯊꯧ? ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯈ꯭ꯔꯦ ꯕꯤꯔꯕꯜ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯑꯣ,
ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯃꯪꯗꯤ ꯑꯩꯅ ꯉꯔꯥꯡ ꯎꯖꯈ꯭ꯔꯤꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯀꯔꯤ ꯃꯈꯥ ꯇꯥꯕꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯅꯪꯅ ꯎꯏ ꯍꯥꯏꯕ? ꯍꯥꯏꯌꯨ, ꯃꯈꯥ ꯇꯥꯕꯗ ꯅꯪꯅ ꯀꯔꯤ ꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯕꯤꯔꯕꯜꯅ ꯃꯪ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯏꯅꯤꯡꯊꯧꯅ ꯈꯣꯏꯍꯤꯗ ꯇꯥꯁꯤꯜꯂꯕ, ꯑꯩꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯇꯥꯁꯤꯜꯂꯕꯒꯤ ꯃꯇꯨꯡ ꯈꯣꯏꯍꯤꯁꯨ ꯂꯩꯈꯣꯝꯁꯨ ꯑꯅꯤꯃꯛ ꯀꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯒ ꯑꯩꯒꯅ ꯏꯁꯥꯁꯤꯡ ꯑꯁꯤꯕꯨ ꯆꯥꯝꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯔꯕꯁꯨ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯐꯥꯎ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯐꯪꯈꯤꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧ, ꯈꯣꯏꯍꯤꯒ ꯂꯩꯕꯥꯛꯀꯅ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯈꯔ ꯀꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯁꯤꯕꯨ ꯇꯩꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯗꯒꯤ ꯀꯝꯗꯧꯔꯕ? ꯕꯤꯔꯕꯜꯅ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯇꯩꯔꯤꯕ ꯈꯣꯏꯍꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯂꯦꯛꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯆꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥꯗꯤ ꯕꯤꯔꯕꯜꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯅꯤꯡꯊꯧꯅ ꯇꯞꯅ ꯇꯞꯅ ꯂꯦꯛꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯅꯥꯏ ꯃꯤꯀꯞ ꯊꯣꯛꯆꯈ꯭ꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯍꯥꯛꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯑꯁꯤ ꯃꯪꯗ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯤꯔꯕꯜꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯃꯪꯒꯤ ꯐꯥꯒꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯗꯨꯅ ꯀꯝꯗꯧꯅ ꯕꯤꯔꯕꯜꯅ ꯃꯪ ꯑꯗꯨꯗ ꯐꯥꯎꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯕꯗꯨ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯡꯖꯦꯜ ꯌꯥꯡꯂꯕ ꯁꯒꯣꯜ꯫ ꯕꯤꯔꯕꯜ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡꯕꯨ ꯄꯥꯡꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯀꯌꯥ ꯇꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯇꯥꯛꯄꯤꯅꯕ ꯕꯤꯔꯕꯜꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯃꯤ ꯀꯌꯥꯒ ꯎꯅꯔꯤꯉꯩ ꯇꯧꯔꯤꯉꯩꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯃꯍꯥꯛ ꯑꯇꯩ ꯃꯟꯇ꯭ꯔꯤꯒꯨꯝꯅ ꯉꯟꯈꯠꯅ ꯂꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔꯗ ꯉꯟꯈꯠꯅ ꯂꯥꯛꯇꯕꯒꯤ ꯃꯔꯝꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯃꯌꯥꯝꯗꯒꯤ ꯊꯦꯡꯊꯅ ꯗꯔꯕꯥꯔꯗ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯗꯔꯕꯥꯔꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯂꯕ ꯐꯥꯎꯕ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔꯗ ꯌꯧꯔꯛꯇꯕ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯤꯌꯨ, ꯍꯧꯖꯤꯛ ꯗꯔꯕꯥꯔ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯌꯥꯝꯕ ꯂꯥꯛꯇꯨꯅ ꯂꯩꯔꯦ, ꯕꯤꯔꯕꯜꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯔꯕꯜ ꯗꯔꯕꯥꯔꯗ ꯆꯪꯂꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔꯗ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯊꯦꯡꯊꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯗꯔꯕꯥꯔꯗ ꯉꯟꯈꯠꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯗꯨꯅ ꯊꯦꯡꯖꯔꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯗꯔꯕꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦꯅ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯕꯨ ꯊꯦꯡꯅꯔꯛꯇꯨꯅ ꯅꯪꯅ ꯊꯦꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯅ ꯇꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯆꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯀꯩꯊꯦꯜ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯍꯥꯞꯄ ꯁꯦꯡꯒꯥꯎ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯧꯔꯦ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯗ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯂꯩꯕ ꯑꯩꯅ ꯊꯦꯡꯅꯖꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯊꯤꯕ ꯌꯥꯎꯕꯤꯔꯨꯏ꯫ ꯃꯥꯡꯍꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯊꯤꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯐꯪꯕꯤꯔꯕꯗꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯑꯐꯪꯃꯟ ꯑꯣꯏꯅ ꯄꯩꯁꯥ ꯃꯌꯦꯛ 50 ꯄꯤꯖꯒꯦ꯫
ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯄꯩꯁꯥꯗꯨ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯄꯩꯁꯥ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯃ ꯐꯪꯏ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯌꯥꯎꯕ ꯈꯥꯎꯕꯗꯨꯒꯤ ꯃꯄꯨ ꯊꯤꯔꯛꯄ ꯑꯩꯅ ꯊꯦꯡꯅꯖꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯄꯩꯁꯥ ꯃꯥꯡꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯟꯅꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥ ꯈꯥꯎ ꯑꯗꯨꯕꯨ ꯐꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯐꯪꯃꯟ ꯑꯣꯏꯅ ꯄꯩꯁꯥ ꯃꯌꯦꯛ 50 ꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯉꯁꯥꯏ ꯈꯥꯎ ꯑꯁꯤꯗ ꯍꯥꯞꯈꯤꯕ ꯄꯩꯁꯥ ꯃꯁꯤꯡꯗꯤ ꯄꯩꯁꯥ ꯃꯌꯦꯛ 250ꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯖꯕ ꯃꯇꯝꯗ ꯈꯥꯎ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤꯅ ꯄꯩꯁꯥ ꯃꯌꯦꯛ 200 ꯈꯛꯇꯅꯤ꯫ ꯄꯩꯁꯥ ꯃꯌꯦꯛ 50 ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏ ꯑꯐꯪꯃꯟ ꯑꯣꯏꯅ ꯄꯤꯅꯤ ꯍꯥꯏꯕ ꯄꯩꯁꯥ ꯃꯌꯦꯛ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯐꯪꯂꯛꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯩꯁా ꯈꯥꯎ ꯑꯗꯨꯕꯨ ꯐꯪꯂꯕ ꯃꯇꯨꯡ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯃꯌꯦꯛ 50 ꯂꯧꯊꯣꯛꯂꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯈꯥꯎ ꯑꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯂꯧꯊꯣꯛꯆꯈꯤꯗꯦ꯫ ꯄꯩꯁꯥ ꯃꯁꯤꯡ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯌꯦꯡꯖꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯑꯍꯜ ꯑꯁꯤꯅ ꯈꯥꯎ ꯑꯁꯤꯗꯒꯤ ꯄꯩꯁా ꯀꯔꯤꯃꯠꯇ ꯂꯧꯊꯣꯛꯈꯤꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯍꯜ ꯑꯁꯤꯅ ꯐꯪꯕ ꯃꯇꯝꯗ ꯈꯥꯎ ꯑꯁꯤꯗ ꯄꯩꯁꯥ ꯃꯌꯦꯛ 200 ꯈꯛꯇꯪꯅꯤ ꯌꯥꯎꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯡꯍꯧꯔꯤꯕ ꯄꯩꯁꯥ ꯃꯌꯦꯛ ꯃꯁꯤꯡꯅ ꯄꯩꯁꯥ 250ꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯜ ꯑꯁꯤꯅ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯈꯥꯎ ꯑꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥ ꯈꯪꯅꯕ ꯀꯤꯍꯜꯂꯨꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯄꯩꯁꯥ ꯈꯥꯎ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯄꯩꯁా ꯑꯁꯤꯕꯨ ꯐꯪꯂꯔꯣꯏ ꯈꯟꯖꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯑꯐꯪꯃꯟ ꯑꯣꯏꯅ ꯄꯩꯁా ꯃꯌꯦꯛ 50 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯩꯁా ꯑꯁꯤꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯃꯌꯦꯛ 50ꯕꯨ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯄꯤꯊꯣꯛꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯑꯣꯏꯗꯕ ꯋꯥ ꯄꯩꯁా ꯃꯌꯦꯛ 250 ꯌꯥꯎꯈꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯄꯩꯁా ꯃꯌꯦꯛ 50 ꯑꯗꯨ ꯄꯤꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯐꯪꯂꯛꯂꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯃꯌꯦꯛ 50 ꯑꯗꯨ ꯄꯤꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯗꯔꯕꯥꯔ ꯀꯥꯕ ꯊꯦꯡꯖꯔꯛꯂꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯁꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯕꯤꯔꯕꯜꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯌꯥꯎꯔꯤꯕ꯭ꯔꯥ? ꯉꯁꯥꯏ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯍꯌꯦꯡꯗꯒꯤ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯉꯟꯅ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜꯁꯪꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯁꯒꯣꯜ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯔꯒꯅꯤ꯫ ꯃꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯕꯤꯔꯕꯜꯅ ꯍꯔꯥꯎꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯕꯤꯔꯕꯜꯕꯨ ꯀꯂꯛꯆꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯄꯨ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯕ ꯍꯣꯠꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯟꯗꯨꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯇꯨꯅ ꯃꯅꯥ ꯍꯟꯗꯨꯅ ꯄꯤꯈ꯭ꯔꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯕꯤꯔꯕꯜꯕꯨ ꯀꯂꯛꯆꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯗꯨꯅ ꯕꯤꯔꯕꯜꯗ ꯄꯤꯒꯗꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯐꯠꯇꯕ ꯁꯒꯣꯜ ꯑꯣꯏꯅ ꯄꯤꯅꯕ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯑꯌꯥꯡꯕ ꯁꯒꯣꯜ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜꯁꯪ ꯑꯁꯤꯗꯒꯤ ꯄꯤꯕꯤꯔꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯃꯟꯕꯗꯒꯤꯔ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯔꯒ ꯌꯧꯅꯕ ꯀꯥꯈ꯭ꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯑꯩ ꯈꯪꯂꯦ ꯕꯤꯔꯕꯜ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯃꯁꯥ ꯑꯅꯥꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯒꯣꯜ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯃꯀꯣꯛ ꯅꯣꯝꯂꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ꯫ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧꯅ ꯃꯁꯥ ꯌꯥꯎꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯁꯪꯗ ꯆꯪꯗꯨꯅ
ꯕꯤꯔꯕꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯐꯕ ꯑꯌꯥꯡꯕ ꯁꯒꯣꯜ ꯑꯃ ꯄꯤꯈꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯄ ꯁꯒꯣꯜ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯁꯤꯍꯟꯈꯤꯕꯒꯤ ꯕꯤꯔꯕꯜ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯃꯟꯇ꯭ꯔꯤ ꯃꯈꯩ ꯕꯤꯔꯕꯜꯅ ꯆꯩꯔꯥꯛ ꯐꯪꯕꯗꯤ ꯂꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯁꯥ ꯐꯕ ꯑꯌꯥꯡꯕ ꯁꯒꯣꯜ ꯑꯃꯕꯨ ꯅꯤꯡꯊꯧꯗꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯧꯈꯤꯕꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯈꯥ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯝꯂꯕ ꯑꯗꯨꯒ ꯀꯛꯊꯠꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯑꯃꯅꯤ꯫ ꯃꯊꯪ ꯑꯃꯨꯛꯀꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕ ꯁꯒꯣꯜ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤꯒꯤ ꯃꯔꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅꯁꯨ ꯑꯣꯏꯅ ꯇꯧꯏ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯤꯔꯕꯜꯗ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛꯅ ꯇꯧꯗꯅ ꯇꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯈꯜꯂꯕ ꯊꯕꯛ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯎꯠꯄ ꯉꯝꯕ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯕꯤꯔꯕꯜꯕꯨ ꯑꯛꯕꯔꯅ ꯀꯥ ꯍꯦꯟꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯃꯥꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯃꯇꯝ ꯂꯩꯕꯒꯤ ꯕꯤꯠꯇ ꯐꯥꯎꯔꯝꯃꯤ꯫ ꯁꯤꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯕꯨ ꯍꯦꯛ ꯍꯦꯛ ꯆꯥꯡꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯗꯨꯝꯅ ꯆꯥꯡꯌꯦꯡꯕ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯃꯍꯥꯛꯅ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯃꯇꯪ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯒꯤ ꯇꯥꯕ ꯄꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯊꯕꯛ ꯀꯌꯥꯕꯨ ꯕꯤꯔꯕꯜꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯗꯤ ꯀꯥ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯂꯧꯁꯤꯡ ꯕꯨꯙꯤ ꯂꯩꯕꯇ ꯅꯠꯇꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃꯨꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯑꯁꯪꯕ ꯂꯩꯀꯣꯜ ꯑꯃꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯕꯥꯟꯅꯔꯕ ꯂꯩꯀꯣꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯏꯪꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯅꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯕꯤꯔꯕꯜ, ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯪꯕ ꯂꯩꯀꯣꯜ ꯑꯁꯤ ꯎꯕꯗ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯟꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯇꯧꯒꯨꯝ ꯄꯨꯛꯅꯤꯡꯕꯨ ꯁꯥꯟꯇꯤ ꯄꯤꯕ ꯉꯝꯕ ꯅꯪ ꯑꯩꯒꯤ ꯑꯣꯏꯅ ꯁꯒꯣꯜ ꯑꯁꯪꯕ ꯑꯃꯇꯪ ꯄꯨꯔꯛꯇꯨꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯕꯤꯔꯕꯜ? ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯁꯪꯕ ꯁꯒꯣꯜ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯩꯒꯤ ꯂꯧꯁꯤꯡꯕꯨ ꯑꯃꯨꯛꯁꯨ ꯆꯥꯡꯌꯦꯡꯅꯤꯡꯕꯒꯤ ꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯌꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯣꯏ ꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯗꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯈꯨꯝꯗꯣꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯕꯤꯔꯕꯜ, ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯒꯅꯤ ꯍꯥꯏꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯁꯥꯎꯕꯒ ꯃꯥꯌꯣꯛꯅꯕ ꯑꯩꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄ ꯄꯤꯔꯛꯄ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯌꯨ꯫ ꯑꯗꯨ ꯅꯪ ꯌꯥꯔꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ: ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯪꯕ ꯑꯗꯨꯕꯨ ꯊꯤꯔꯛꯅꯕ ꯅꯣꯡꯃꯈꯛꯀꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯐꯔꯦ ꯕꯤꯔꯕꯜ, ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯍꯌꯦꯡꯒꯤ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯁꯒꯣꯜ ꯑꯁꯪꯕꯗꯨ ꯅꯪꯅ ꯄꯤꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ: ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈꯤ: ꯁꯪꯁꯥꯔ ꯀꯩꯗꯁꯨ ꯂꯩꯇꯕ ꯁꯒꯣꯜ ꯑꯁꯪꯕꯁꯤꯕꯨ ꯕꯤꯔꯕꯜꯅ ꯀꯝꯗꯧꯅ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯊꯤꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯤꯔꯛꯄ ꯉꯝꯗꯕ ꯊꯣꯛꯂꯒꯅ ꯑꯩꯅ ꯑꯁꯥꯎꯕ ꯎꯠꯂꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯦꯟꯈꯤ꯫ ꯕꯤꯔꯕꯜꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯒ ꯃꯍꯥꯛꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯄꯣꯠ ꯑꯁꯤꯕꯨ ꯂꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯒꯅꯤ? ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯗꯟꯗꯤꯗꯒꯤ ꯀꯝꯗꯧꯅ ꯃꯁꯥꯕꯨ ꯀꯟꯖꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ ꯉꯔꯥꯡ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯅꯈꯤꯕ ꯌꯥꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ
mayam aduda khangalli darbar aduda tilliba mantri mayam adunasu leisu leitaba por asibu kamnauna Birbana lei haiduna utkadoribano haibadu yamna khangingna khawrangna Birbal lakpa ngairami Birbal bu kalakchaba khara amanadi Birbal soidana ngasidi awapamda taba tare nungaigadawri yengbada haiduna Birbal na chairak pangmadu yengningna Birbal lakpa makoina khawrangna ngairami Ningthau Akbar su khawrangna Birbal bu lakpa ngairi tanjadu da Birbal ningthau konung adu da yausilakle Birbal bu hek uba matamda Ningthau Akbar na sumna hairi law Birbal nang bu lakpa khoi khudingmak na khawrangna ngairi bani ngarang hainakibagi matung ina nang nangangwani haikiba wafam madu nang ngamlabara sagola sangba haibadu nang thiba phanglabara mayam adu Birbal gi khumdor kadurba pakhum adu bu khawrang ngairi adagi Birbal na khumlai iningthau ibungo sagola sangba haibadu phangjare wadu behek taba matamda darbar adu tilliba ningthau yawn miyam adu pungak ngakhi ningthau na hairi adu orbadi Birbal sagol adu kadai de lehobano haibadu su hairo ai haujingmuk sagol adu bu yengba pami Birbal na makha tarai iningthau ibungo sagol adu thibadi phangjare haibabu aina purakjabadi ngamdre Akbar na mu hairi kariginu nang na sagol adu purakpa ngamdre hairibadi Birbal na makha ta na khummi iningthau sumdobani sagol adu bu pamliba mi khaktana sagol adu lawba chatkadabani iningthauna sagola sangmadu pambi harabanina iningthauna sagola du lawba chatpi batare ningthaw Akbar na khumi phare Birbal sagola du ai chattuna lawrurage kadai dagi karam ganda chatlaga lawgadabanu hayu Birbal na khumi iningthaw sagola du lawbi gadawriba mafam adu ilabla panate adubu luribadi makoina hairakpada sagola du lawba lakadaba numisi hapta amada leiriba numit tareni sinataba atopa numit amada laklaga lawgadabani hairi ningthaw Akbar na mu hairi kari haiba hapta amada leiriba numit tareni sinataba atopa numit amada sagola du lawgadabani haiba adudagi ningthaw Akbar masana gyan tarakhi adudi leitri khanglaba por amabu purau hairubagi damak leisu leitaba numit amada law hairibani wadu hek khangba mikuptagi ningthaw Akbar na yamna pena noktuna Birbal da sumna hairi nangu maithiba piba haibasi araiba thabak natte Birbal si hairaduna thagalaba matungda ningthaw Akbar na Birbal da dandi pibagi mahutta mahabu Loushing leibagi mana handuna pikhe matam maduda Birbal bu kalakchaba mayam adu hena mukka hena chakami marmingdi chaphu saba nupa amasung phi suba nupa Ningthaw Akbar na paliba lam Agra sahar aduda chaphu saba nupa amaga phi suba nupa amaga yumlon aduna leirami nongma chaphu saba nupa aduna mahaki chaphu asaba sing adu kanghanbagi phauduna thamningai matam aduda dobi phi suba nupa adugi loijaba sanna chaphu saba nupa aduna kanghannaba phauriba chaphu sing adu loinamuk thugaikhe sigi tungda chaphu saba nupa aduna yamna sauraduna phi suba nupa adudagi mahaki sanna thugaikriba chaphu sing adugi mamal lawi phi suba nupa aduna leitrabasu mahaki salladuna lalurabani khanduna mahaki leijaramba paisa khudingmak thugaikriba chaphu sing adugi maman oina pikhe phi suba nupa adudi mingonda lanjadaba mingonda wa kaina haijaba ngamdaba mioi amani aduga chaphu saba nupa adudi pukchen yamna pikpa oidaba ngangba haiba thok thak yamna ngangba haiba mioi amani phi suba nupa adugi sanna thugaikriba chaphu sing adugi maman piraba matung phawbada chaphu saba nupa adugi pukningda pendaba nungaidaba ama sum phawduna leirami maramasina chaphu saba nupa aduna nongma ningthaw Akbar gi darbar da chatlami ningthaw Akbar na darbar aduda lakpa numit adugi oiba wakat mathang tarakpada chaphu saba nupa adugi taral lakpa matamda ningthaw Akbar na chaphu saba mioi aduda sumna hairakhi hayu nangi mingna kari kawi aduga nang ngasi ningthaw darbar asida lakpagi maramna karino chaphu saba nupa aduna khummi ningthaw aigi ming sam kaujai ai chaphu sajaba mioi amani aina ngasi ningthaw darbar asida lakjabagi maramna iningthawda wa amata tamjage haiduna lakjabani ningthawna o wa tamba lakpani eba kari wanu nangna tamninglibabo iningthaw ibungo aigi marup ama ira leibakta chalubadagi halakpai kuidri
ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃꯁꯨꯡ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ "ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ?" ꯆꯐꯨ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯣꯠꯂꯤ ꯑꯗꯨꯒ ꯃꯨꯁꯤꯠ ꯃꯨꯏ ꯍꯥꯏꯗꯨꯅ ꯅꯣꯛꯅꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯥꯃꯨꯁꯤꯡ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯁꯥꯃꯨꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯁꯥꯃꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯧꯕ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯇꯝꯂꯨꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯇꯥꯔꯒꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯅꯨꯄꯥꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯉꯛꯈꯤ, "ꯍꯥꯏꯌꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯥꯃꯨꯁꯤꯡꯒꯨꯝ ꯉꯧꯍꯟꯒꯅꯤ? ꯃꯗꯨ ꯅꯪꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇꯪ ꯇꯝꯃꯨ꯫" ꯆꯐꯨ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯏꯔꯥꯟꯗ ꯆꯠꯂꯨꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯁꯥꯃꯨꯁꯤꯡ ꯑꯗꯨꯅ ꯉꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯥꯃꯨꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯐꯤ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯇꯛꯄ ꯅꯥꯟꯕ ꯇꯧꯕꯗꯒꯤ ꯁꯥꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯉꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯐꯤ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯈꯠꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯄꯥꯟꯅꯕ ꯉꯧꯅꯕ ꯑꯃꯨꯛꯇꯪ ꯆꯥꯝꯍꯟꯕ ꯇꯥꯔꯦ꯫" ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯒ ꯆꯐꯨ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯐꯤ ꯁꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯧꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯌꯨꯝꯒ ꯍꯦꯛ ꯊꯪꯅꯕꯗ ꯐꯤ ꯁꯨꯕ ꯌꯥꯝꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯌꯦꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎ ꯈꯪꯍꯜꯂꯨ꯫" ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯔꯥꯝ ꯀꯧꯖꯩ꯫ ꯑꯩ ꯃꯤꯒꯤ ꯐꯤ ꯁꯨꯔꯒ ꯍꯤꯡꯖꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯁꯥꯝ ꯀꯧꯕ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯃꯝꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯤꯔꯗꯨꯅ ꯔꯥꯝ ꯀꯧꯕ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯁꯒꯣꯜ ꯈꯨꯗꯤꯡꯃꯛ ꯃꯆꯨ ꯄꯥꯟꯅꯕ ꯉꯧꯅꯕ ꯆꯥꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ताना हायरखी करिगुम्बा नंगना थबक असि निंगथीना पांगथोकलबदि थबक असिगिदमक नंगबु मतिक चाबा मना पीगनी अदुगा सिन्नरिबा थबक असिबु नंगना पांगथोकतबा थोकलगना हंदुना चैराक फंगनी। निंगथौगी वा असि तारगा राम कौबा फी सुबा नुपा अदुगी पुकनिंगदा यामना पाखतपा अकीबा फावखी। महाकना सुमना खली कमदौना अमुबा समूबु ngौनबा चामगदौरिबनो मसि खुदिंगमक साम हारिबा मिओय अदुना अइबु वानबा सिलिबा मक्तनी। असुमना महाकना खंजरबसु निंगथौगी याथंग ओइबना महाक थबक अदुबु तौबा ताखी। निंगथौना मखा ताना हायरखी थबक असि नंगना नुमित मंगानीगी मनुंगदा पांगथोकदबनी। असुमना निंगथौना याथंग पीखरबगी तुंगदा राम कौबा फी सुबा मिओय अदुना निंगथौ कोनुंग अदुदा लैरिबा अमुबा समूसिंग अदुबु अमममदा चामबा हौरखी। समूसिंग अदुबु हंजिन 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 चामलबा मतुंग फावबदा हानगी लैजबा मचू अदुदगी करिमता अहोंगबा उबा फंगमदे। नुमित मंगानी सुबा नुमित्ता निंगथौना हायखिबगी मतुंग इन्ना फी सुबा नुपा अदुना चामलिबा समूसिंग अदुबु निंगथौना येंगबा लाक्लनी खनबदा नुपा अदु यामना पाखतलम्मी। महाकना करी कमदौना निंगथौना पीगदौरिबा चैराक असिदगी कंजगदबनो खलकपदा बिरबल नतना महाकपु कनबा ngamba कनामता लैररोय हायबदु महाकना खंगखी। सिदगी महाकना बिरबलगी मनाकता लाक्तुना वा खुदिंगमक अदु तमनदुना खंगहल्ली। अदुगा निंगथौना पीरक्कदौरिबा चैराक असिदगी महाकपु अमुक्तंग कनबियु हायदुनासु हायजखी। नुपा अदुगी वा अदु तारबा मतुंगदा बिरबलना सुमना हायरखी करिमता हेना थोयदोकना वाबिरुनुदा अई फनबा लोइना हायजगे। असि हायरदुना फी सुबा नुपा अदुदा बिरबलना महाकना तौगदबा हायगदबा खुदिंगमक मुन्ना कुपना सिन्नखी।
ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯃꯨꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯆꯨꯒꯨꯝ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯁꯥꯃꯨꯁꯤꯡ ꯑꯁꯤꯒꯤ ꯃꯆꯨꯁꯤꯡ ꯑꯁꯤꯗꯤ? ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯧꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯃꯨꯗꯨꯅ ꯂꯩꯔꯝꯂꯕꯁꯤꯗꯤ?" ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯐꯤ ꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯉꯧꯅꯕ ꯆꯥꯝꯕ ꯉꯝꯖꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯆꯧꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯈꯨꯗꯦꯡ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯈꯨꯗꯦꯡ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯀꯨꯜꯍꯟꯗꯨꯅ ꯂꯨꯖꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯉꯧꯍꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ." ꯐꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯋꯥ ꯇꯝꯕ ꯂꯥꯛꯈꯤꯕ ꯁꯥꯝ ꯀꯧꯕ ꯆꯐꯨ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯁꯥꯃꯨ ꯂꯨꯕ ꯆꯟꯅꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯈꯨꯗꯦꯡ ꯑꯃ ꯁꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯁꯥꯝ ꯀꯧꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯕ ꯊꯣꯛ ꯊꯥꯛ ꯇꯧꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯕꯨ ꯋꯥꯍꯟꯒꯦ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯍꯟꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯃꯨ ꯂꯨꯕ ꯌꯥꯕ ꯈꯨꯗꯦꯡ ꯑꯃ ꯃꯍꯥꯛꯅ ꯁꯥꯕ ꯇꯥꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯪꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯈꯨꯗꯦꯡ ꯑꯃ ꯁꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯔꯛꯈꯤꯕ ꯈꯨꯗꯦꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯃꯨꯅ ꯍꯦꯛ ꯆꯪꯕꯗ ꯂꯩꯕꯥꯛꯀꯤ ꯈꯨꯗꯦꯡ ꯑꯣꯏꯕꯅ ꯈꯨꯗꯦꯡ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯈꯨꯗꯦꯡ ꯑꯃꯃꯨꯛ ꯁꯥꯅꯕ ꯌꯥꯊꯪ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯃꯊꯪꯃꯨꯛ ꯁꯥꯗꯨꯅ ꯄꯨꯔꯛꯄ ꯈꯨꯗꯦꯡ ꯑꯗꯨꯁꯨ ꯁꯥꯃꯨꯅ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯈꯨꯗꯦꯡ ꯑꯣꯏꯕꯅ ꯍꯦꯛꯇ ꯑꯃꯨꯛ ꯀꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯈꯨꯗꯦꯡꯁꯤꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯨꯗꯦꯡ ꯑꯃ ꯁꯥꯅꯕ ꯑꯃꯨꯛꯁꯨ ꯌꯥꯊꯪ ꯄꯤꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯁꯥꯝ ꯀꯧꯕ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯋꯥꯐꯝꯃꯛꯇꯅꯤ꯫ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯤ ꯁꯨꯕ ꯔꯥꯝꯕꯨ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯍꯥꯏꯖꯈꯤꯕꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯨꯅ ꯑꯋꯥꯕꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯥꯔꯔꯦ꯫ ꯑꯩꯅ ꯃꯤꯕꯨ ꯋꯥꯅꯕ ꯁꯤꯜꯂꯨꯕ ꯑꯃꯁꯨꯡ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ." ꯁꯥꯝ ꯀꯧꯕ ꯆꯐꯨ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯅꯪꯅ ꯑꯋꯥꯕ ꯄꯤꯒꯦ ꯈꯜꯂꯨꯕꯅ ꯑꯋꯥꯕꯗꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯣꯏꯗꯕ ꯋꯥ ꯇꯝꯂꯨꯕꯒꯤꯗꯃꯛ ꯊꯥ ꯑꯃ ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯐꯨ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯔꯥꯝ, ꯅꯪꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯃꯅꯥ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯐꯤ ꯁꯨꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯔꯥꯝ ꯀꯧꯕ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯅꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦ, ꯕꯤꯔꯕꯜꯗ ꯍꯟꯗꯨꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯇꯧꯖꯈꯤꯕ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯇꯥꯛꯄꯗꯒꯤ ꯇꯧꯖꯈꯤꯕꯃꯛꯇꯅꯤ." ꯅꯤꯡꯊꯧꯅ ꯋꯥ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ꯫ ꯉꯁꯤ ꯑꯃꯨꯛꯁꯨ ꯅꯪꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯑꯋꯥꯐꯝꯗ ꯇꯥꯕꯗꯒꯤ ꯅꯪꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯪꯅ ꯀꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ." ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫